ꯂꯥꯛꯂꯤꯕ ꯄꯨꯡ 62ꯒꯤ ꯃꯅꯨꯡꯗ ꯃꯅꯤꯄꯨꯔ ꯌꯥꯎꯅ ꯑꯋꯥꯡ ꯅꯣꯡꯄꯣꯛ ꯁ꯭ꯇꯦꯠꯁꯤꯡꯒꯤ ꯂꯣꯏꯖꯤ ꯂꯣꯏꯌꯥꯗ ꯑꯈꯥꯛ ꯑꯔꯥꯎ ꯌꯥꯎꯅ ꯑꯀꯟꯕ ꯅꯣꯡ ꯆꯨꯕꯒ ꯂꯣꯏꯅꯅ ꯏꯝꯐꯥꯜ ꯗꯤꯃꯥꯄꯨꯔ ꯑꯃꯗꯤ ꯏꯝꯐꯥꯜ ꯖꯤꯔꯤꯕꯥꯝ ꯂꯝꯕꯤ ꯄꯔꯤꯡꯗ ꯂꯦꯟꯁ꯭ꯂꯥꯏꯗ ꯊꯣꯛꯂꯕ ꯌꯥꯏ ꯍꯥꯏꯅ ꯐ꯭ꯂꯤꯎꯁ ꯃꯅꯤꯄꯨꯔ ꯄ꯭ꯔꯣꯖꯦꯛ NIT ꯃꯅꯤꯄꯨꯔꯅ ꯈꯪꯍꯜꯂꯛꯂꯤ꯫ ꯍꯤꯔꯝ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯐ꯭ꯂꯤꯎꯁ ꯃꯅꯤꯄꯨꯔ ꯄ꯭ꯔꯣꯖꯦꯛꯀꯤ ꯄ꯭ꯔꯣꯖꯦꯛ ꯇꯤꯝ ꯂꯤꯗꯁꯨ ꯑꯣꯏꯔꯤꯕ NIT ꯃꯅꯤꯄꯨꯔꯒꯤ ꯁꯤꯚꯤꯜ ꯏꯟꯖꯤꯅꯤꯌꯔꯤꯡꯒꯤ ꯑꯦꯁꯣꯁꯤꯌꯦꯠ ꯄ꯭ꯔꯣꯐꯦꯁꯔ ꯗꯣꯛꯇꯔ NJ ꯔꯣꯃꯦꯖꯤꯅ ꯈꯪꯍꯜꯂꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯥꯛꯂꯤꯕ ꯄꯨꯡ 62 ꯍꯥꯏꯕꯗꯤ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯑꯁꯤꯗ ꯃꯅꯤꯄꯨꯔ ꯌꯥꯎꯅ ꯑꯋꯥꯡ ꯅꯣꯡꯄꯣꯛ ꯁ꯭ꯇꯦꯠꯁꯤꯡꯒꯤ ꯃꯐꯝ ꯑꯌꯥꯝꯕꯗ ꯄꯥꯔꯞ ꯑꯣꯏꯅ ꯆꯨꯕ ꯆꯥꯡꯗꯒꯤ ꯃꯌꯥꯏ ꯑꯣꯏꯔꯞ ꯑꯗꯨꯒ ꯃꯐꯝ ꯈꯔꯗꯅ ꯁꯦꯟꯇꯤꯃꯤꯇꯔ 8ꯇꯒꯤ ꯁꯦꯟꯇꯤꯃꯤꯇꯔ 10 ꯌꯧꯅ ꯑꯀꯟꯕ ꯅꯣꯡ ꯆꯨꯔꯕ ꯌꯥꯏ꯫ ꯂꯣꯏꯅꯅ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯃꯐꯝ ꯈꯔꯗ ꯏꯁꯤꯡ ꯊꯨꯝꯕꯅꯆꯤꯡꯕ ꯊꯣꯛꯄꯁꯨ ꯌꯥꯏ ꯍꯥꯏꯔꯤ꯫ ꯃꯥꯏꯀꯩ ꯑꯁꯣꯝꯗ ꯑꯀꯟꯕ ꯅꯣꯡ ꯆꯨꯕꯒꯤ ꯑꯣꯏꯊꯣꯛꯄ ꯂꯩꯔꯤꯕ ꯑꯁꯤ ꯕꯦ ꯑꯣꯐ ꯕꯦꯡꯒꯜꯒꯤ ꯀꯣꯁꯇꯦꯜ ꯕꯦꯜꯠꯇ ꯏꯟꯇꯦꯟꯁ ꯂꯣ ꯄ꯭ꯔꯦꯁꯔ ꯗꯤꯄ꯭ꯔꯦꯁꯟ ꯖꯣꯟ ꯂꯩꯔꯛꯄꯗꯒꯤꯅꯤ꯫ ꯅꯣꯡ ꯆꯨꯕꯒꯤ ꯆꯥꯡ ꯑꯁꯤ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯑꯁꯥꯝ, ꯃꯦꯘꯥꯂꯌꯥ ꯑꯃꯗꯤ ꯃꯅꯤꯄꯨꯔꯒꯤ ꯂꯣꯏꯖꯤ ꯂꯣꯏꯌꯥꯗ ꯁꯦꯟꯇꯤꯃꯤꯇꯔ 10ꯗꯒꯤ ꯍꯦꯟꯅ ꯀꯟꯅ ꯆꯨꯔꯕ ꯌꯥꯔꯤ꯫ ꯑꯀꯟꯕ ꯃꯑꯣꯡꯗ ꯅꯣꯡ ꯆꯨꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯅꯤꯄꯨꯔꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗ ꯃꯌꯥꯏ ꯑꯣꯏꯔꯞ ꯏꯁꯤꯡ ꯊꯨꯝꯖꯤꯟꯕꯒꯤ ꯐꯤꯚꯝ ꯃꯥꯌꯣꯛꯅꯕ ꯌꯥꯏ꯫ ꯂꯣꯏꯅꯅ ꯏꯝꯐꯥꯜ ꯗꯤꯃꯥꯄꯨꯔ ꯑꯃꯗꯤ ꯏꯝꯐꯥꯜ ꯖꯤꯔꯤꯕꯥꯝ ꯂꯝꯕꯤ ꯄꯔꯤꯡꯗ ꯂꯦꯟꯁ꯭ꯂꯥꯏꯗ ꯊꯣꯛꯂꯛꯄ ꯌꯥꯕꯒꯤ ꯑꯣꯏꯊꯣꯛꯄ ꯂꯩ ꯍꯥꯏꯅ ꯄꯥꯎ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯤ꯫